Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Mukhyamantri Nongthombam Biren Singh na hairi lupa koti ani makhai changna sports complex ama Tengnopal jilagi Laiching Kangsang khulda saragani. Manipur na mapung phaba rajya oikibagi yankhai suba state hu dena lakpada Rajyapal Ajay Kumar Bhala yauna ruchingma kayana yaifa paujel piragli. Inner line permit pass lana piramba Tamenglong DC office ki staff ama yauna myoi ahum Jiribam police na fare. Kangpokpi jilagi Mawing khulda security force na ngasi tibahumagi thabak chathabada kusukulai kaya fare amasung ngaksel mantri Rajnath Singh na hairi lebak asigi na sing asi lebaki chawrabalani. Mukhyamantri Nongthombam Biren na hairi lupa koti ani makhai changna sports complex ama Tengnopal jilagi Laiching Kangsang khulda saragani indoor gym amadi gallery yauna sagadaba complex asigi senpam senba chaya sida haplagani. Tengnopal jilagi Laiching Kangsang village da Diamond Jubilee kam 8 biennial sports meet lisingani kunmanga hagdopagi thoramda Mukhyamantri na hai sports complex asigi infrastructure asi tungda achoba tournament kaya pangthokpa yana ba mawongda semgatkani. Segi ground se football field amgi sabsaba park ko chawba phangi haire songi gallery se art and gallery oina leibaki phajana thak semaga sagatana leibaki dum thamba phambam semba dum phajana cemented tawbiraga hayeng tung koina gi chawba tournament gum makari gum tawraga su sagat pe anana ba ai lupa crore ani ga makhai gum changba complex ama maringi chilina usingi maroina hogolaiba Satra Naharol, youth, Chanjing Chasing, Aluga Nupa Nupi, Nakoiki the Madumai, budget Hapaga, Tabu in the Pantona by Swing or Agay, Henry Tamjaram. Siribirena High, Masi Blocky or in exchange officer Mapamadu the Hang of Honoragani. Amaromda, Warren Drugs Himatang the Palodina, Mukhyamantri no Fongdoki Bada, Nahasing Sarkari Tabuk Pangde, Haiduna. Nisarum the Mai onsilapagi samasya lakpadagi sarkar asina lisingani tara taretagi waron drug kidamag khongthang kaya lokhatuna lakli sarkar gi thabak khaktana thabak nate tongan mo honaba yaba kaya amasu lei haibasi ngasigi naha singna punna khangminaba tangai phade. Mukhyamantri na hai Manipur gi apunbagi saktam kaidanaba yelongaidagi honaminaduna lakliba phurup kaya ga loinana lamdamasi yamna wana yengnabasingdagi kanduna lakpani Sailising Henbagi Puari Tamlamduna Matamadugi Ipa Ipusing a Jacksina, Senaduna Lakpalamdam Amani, Magna Hai, Pari Purigi Horopa Masak Kang the Bazati Adudi, Malem da Kananasu, Masak Kang Bangamloy, Maramaduna, Pari Puri Masak Kangsi, Hausi Kanariba Asi, Bab Tanada Bagini, Masida Kanada Su, Saunabalete, Sarkarna, Sangsin Kibadi, Mapandagi, Ain Kaina Changlakpa Mitopsing Amadi, Masak Kangdaba, Kul Karasak Kangdok Nabohona Kibani. Amaga tatok tasin tawduna punna hingminasi haina Mukhyamantri na apil tawki. Thormaduda Sports Mantri Govindas Konthaugjam, KFNPD Mantri Leisaktem Susindro, Water Resources Mantri Awangbong Nimau Amadi Luchingba kaya saruk yaki. Manipur na mapung phaba rajya oikibagi yankhai suba state u de thauram hayeng pangthoklagani mapung ba thauram Imphal gi ahanba Manipur Rifles ki parade ground da pangthokani. Mukhyamantri Nongthombam Biren na Thormadu Athoiba Mitunglen oina saruk yagani hairi. Statut dega mari leinana Rajyapal Ajay Kumar Bhala yauna luchingba kayana epa paujel pirakli. Rajyapal gi paujel da hai Manipur na mapung phaba rajya ma oirakpaga mari leinana rajya sigi miyam da efa mangol piri. Lising ma chamapan humbuda ni thoida rajya sina mapung phaba rajya ma oiki. Leibaga sigi sakut thorangi lam kaya da Manipur achobu thokdang kaya lauri rajya sigi miyam na masi kudong chaba lauduna Rajya sigi anugu mayon ma porak na buhonarasi. Rajyapal Ajay Kumar Bhala na hai dharmajat khaidana Rajya sigi mipung kudingwangna amatta oiba lichingda manaba khunai ma semlasi sakhotpa masung santi level amdamama oirasanu haina Rajyapal na makhatana phongdoki. Shiksha Mantri Thongnaujam Basantu Kumar na agi paujel da hai Manipur na mapung phaba rajya ma oirakpa numit lakpada Rajya sigi miyam nungaiba oirasanu hairi. Manipurna Shiksha, Infrastructure, Haksel, Kala Sanskriti, Amasung Sana Khonabagi Lamsingda, Achobu Thokdang Logduna, Mingchet Kaya Purakli, Mantri na hai,
ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯅꯥꯠꯅ ꯂꯝꯖꯤꯡꯗꯨꯅ ꯇꯨꯡꯒꯤ ꯌꯥꯏꯐꯕ ꯂꯝꯕꯤ ꯀꯌꯥ ꯌꯥꯠꯂꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯥꯏꯖ꯭ꯌ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯔꯛꯅꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯕ ꯁꯥꯟꯇꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯔꯥꯏꯖ꯭ꯌ ꯑꯁꯤꯕꯨ ꯃꯒꯨꯟ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯁꯤ Manipur University ki Vice Chancellor Professor N. Lokendrona hairi National Education Policy 2020 lakpada ahungba kaya lakpana undergraduate amadi postgraduate course singda achauba singnab amaga loinana mahiroi singna tongan ba interdisciplinary course singda bayargani amadi khangba hengalalagani Manipur University ki Research and Development Cell amadi Manipur Institute of Management Studies na punna sinduna academic writing research and publication haibe hiramda sayola machumna chathagadaba workshop program ngasidagi Manipur University ki VC court holder pangthokre Thauramadu wangang Professor Lokendrona makhatana hai lagliba ahung basing asina research tawbada khudong jaba kaya pirgani pawgi marak thatna atenba break ama Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahitam bagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loan vendors and farms bankers amadi Manipur lengang na sakangnaba media house singi damak admission amadi tuition fee da chada tara discount bijari ngasi mag adom gi anakpa campus da laktuna tanabiyo akupa marol gi damak aikoi gi website www.unacoschool.in natraga contact 8131070337 tabiriba pawasi Akaswani Imphal dagini Inner line permit ki pass lana piramba Tamenglong DC office ki staff ama yauna miyoi ahum Jiribam police na fare Mukhyamantri Ningthoukhongjam birena social media da thagalakpa warulama da hai Jiribam police na ain kain ngamkhai lasilakpa miyoi sing amasung ILP pass check tawbagi thabak chathabada tha sigi mapanda miyoi ama phaki miyoi adu makhatana wahang pahung chathabada mahangna pairam liba ILP card adu Tamenglong gi DC office ke pirakpani haiba khangba ngamki miyoi asina Haidorokpagi matungina hiramasiga mari lenana Tamenglong DC office ki staff ama yauna miyoi ani phagatki Mukhyamantri na hai hiramasigi matangda kumda thijinaba case ama register tawduna makhatana thijinbagi thabak chathari Kangpokpi jila gi Mawing khulda security force na ngasi thibomagi thabak chathakre police ki pauna hai Mawil village ki akoibada ain yadaba mawongda khuchu khulai kaya leire habi akaknaba pawmo phangbadagi Kangpokpi police amadi tarataruk suba Assam Rifles ki SPT gi apunba kangbuna ngasi ayuk thibo humbagi thabak chathaki mafam adudagi magazine yauba 303 rifle ama 36 hand grenade ani double barrel bore gun ama magazine yauba local made 9mm pistol ama 7.7 black round taret 60 bore live round mari phagatpa ngamle hare Puya mai thaki bagi sahi sani marputra taruk suba ningsing kumon thauram ngi mangoinana ngasi puya mai thaki ba adubu awaba phongdokpo oina tongan ba mai tampham singi mahiroi singna amuba base thetuna black day palan hodokre International Observation Committee on Puya mai thaba khurai soibam lekai na thokpa chirolamana hai awaba phongdokpugi thauram asi January 12 phawba numit humni chupna sathagani ngasi awba numita Imphal East amasung Imphal West jila singi tongan mafam singda leiba mahi tampham singda Firal tangkai chingthaki amadi mahiroi sing amuba base thetki hairi NCERT Nai Delhi gi Senthang Makhada Board of Secondary Education Manipur Bosem na sindur nimit mangani chathagadaba workshop ngasidagi hokre Holistic Progress Card Secondary Stage and Standardization of Question Papers Templates Haibe Hiramda Workshop asi Performance Assessment Review and Analysis of Knowledge for Holistic Development Parak NCERT na paikatpa thaurangi makhada pangthopani Hotel Imphal gi sangai holda pangthopa workshop hodopagi thauramda Bosem gi chairman Akham Jaikumar na hai Anoba education policy na lakpaga loinana mairoi singi assessment asi Holistic Progress Card Secondary Stage asida hapkadabani masi oza singna khangnanaba amadi tongan ba sangdamba singa saruk yaba ngamnanaba magun leiba wahang che sing siamnabagi pandamda workshop asi pangthopani mangna hai NEP gi matungina mahitambada ohungba kaya lakadawri masigi thaurang oina oza singna honaba tangai phade ohungba sing asi khangjinbana rajya asitasu NEP mapung phana chanahanbada achawba mateng oigani ngasi ahauba numit ki technical session da parak
NCERT na paikaliba Holistic Progress Card Assessment gi matangda khananaki. Global Architect and Builders Award Babinana Hospital bu sahi sigi oina Best Healthcare Project piraktuna ikai kumna bu utkre Dubai da pangtokbo thoram amada mana asi Babina Hospital gi designer Suresh Huidrom da kusinaraki bani. Lagliba Ganatantra Divas Palan Thorongo Mari Lenana Sexual Thorang Lokon Abigi Damak None Jila gi District Level Officer Meeting asi None District Conference Hall da pangtokre Mipamadu Jila asigi Deputy Commissioner Dr. Sarachandra Arojuna Hugdoki Mipamadu da wangang bada Dr. Arojuna DLO Singda Ganatantra Divas Thoram Ningthi na pangtok na bagi damak thorang tongnana ba Khangan kibaga loinana DLO Singna pangtokadaba masa masagi thabak singchu sinaki Ganatantra Divas Thoram gi kaman Rehearsal thasi kulhumdu da pangtokani aduga full dress rehearsal thasi kunmi da pangtokani haina su disina khangan ke Manipur Olympic Association MO office pu solon chinduna hanjin ating bathambagi thong mahiroi loop manga amasung desam kese suk amadi aims na kana yaning da phongdorakli Akashvani Imphal degi pau tabiri Ngaksel Mantri Rajnath Singh na hairi lebak asigi na sing asi lebak ki chawraba lanni makhoina lebak asibu semgatuna nungayai phaba lamdam ama ohenbada chawraba thogdang lawgani haibagi asa chauna lei Nai Delhi da NCC Republic Day kem lisingani kunmanga thoramda Sri Rajnath na hai lebak asigi nat amasung sanskriti na lebak aste leiriba koti samani phu asibu amata oina punduna thambangamli Hauzik sanabagi pau Khangembam James tagi Tha asigi time pandagi Maharashtra gi Pune da chatharakliba National Sub Junior Judo Championship da Manipur gi sanaroi singna sanagi takman ahum lupa gi ama amasung senjeng gi takman ani fangle championship asi hayeng loisilagani Bharat Sarkar gi Civic Action Program gi makha da Assam Rifles na All Manipur Polo Association ga kutsamnaduna ngasi dagi DGAR Men and Women Polo Tournament Imphal gi mapal kangjai da haukre tournament asida nupi gi team manga yauna punna team kuntrain toina saruk yari Langthabal Public Ground da chathariba kunmathoi suba Manipur Veteran Cricket Tournament ki ngasi sanakiba match amada YWC Langthabal na Napsa Kha Imphal bu run kuntra mathoi da thoikre Mapan suba MNCAW Parhalada and W Ramananda Elite Tournament ki ngasi sanakiba match singda Trau Kwakaketel na Chem Cricket Club Khagempali bu wicket tarada PTRC Patsoi Part 4 na Cyclone Thangwai Bunbu wicket Mari da thoikre District Football Association Thobal na sinduna 3rd Division Football League Tournament dising ani kunmari kunmangagi ngasi dagi Wangjing Kodompokpi da leiba District Sports Complex ta haukre Tim manga na saruk yariba tournament asigi ngasi sanakiba ahanba match ta YVA Wangjing na Sangha Yumpham FC bu Panjil ani sunu da maithiba pikre Monsang Sporting Association na sinduna Chandil Jila gi Liwa Sarai Community Ground da chathariba Tarate chuba Monsang Sports Meet lising ani kun mangagi ngasi sanakiba match ta Monsang Panthana Liwa Changjingbu Panjil ahum amada thoikre MPA Thongnawjam na sinduna Thongnawjam Playground da chatharakliba ani suba Ima Panthoibi Trophy lising ani kun mangagi ngasi sanakiba match amada MTFC na Arambai Tengol Unit 9 bu Panjil Tare Chino da thoikre atopa match amada EPYC Elang Kangpokpiga MPAA Thongnawjamga Panjil amamam chanaduna draw oikre Tingujam Ongbi Nganbi Devi Memorial Football Tournament ki ngasi sanakiba match ta KHC Kyamgaina AFCC Anthabu Panjil Marisuno da thoikre Athletic Sports Association na sinduna chatharakliba ani suba Maibam Munal Men's Open Soccer Tournament ki ngasi sanakiba match amada Tomthin FC amasung Kaisamthong FC Panjil manga chanaduna draw oikre Suni Aroibada maroiba pau amuk Mukhyamantri Nongdamam Biren Singh na hairi lupa koti ani makhai changna sports complex ama Tengnopal jila gi Laiching Kangsang khulda saragani Manipur na mapung phaba rajya oikibagi yankhayhumdoi suba statehood day na lakpada Rajyapal Ajay Kumar Bhala yauna luchingba kayana epa paujel pirakli Inner line permit pass la na piramba Tamenglong DC office ki staff ama yauna mioi ahum Siribam police na fare Kangpokpi jila gi Mawing khulda Security Force na ngasi thibomagi thabak chathabada kuchukulai kaya fare amasung Ngaksel Mantri Rajnath Singh na hairi
लेबाक असि की नहासिंग असि लेबाक की चाउरब लन्नी पाउ लोइजरे